Pushu Saru Yasabagi Kudong Saba Pambiriba Library Shi Hodopuri Todang Lobiriba Sarat Salam Asilang to Viriba Mayam Purmaku I have now Ajin Jaba Masum Agan Java Sum Penzaba do Hodok Seri Tormasida Imanga Warol Biki was Sakna Husing Mathonajum Hondon Mayam Sakang Library and Music Manipur University of Culture Librarian of Viriba Adagi Sema Leikai Sema and Pomindira Semana Literature Gilamda Swamda Mangin Tadna Tawal Maki the literature a home of Bagi Todang Lovium Basidam Tenmanda the saying and Nungai Pokse Aduga Aquigi Kaksingi Saita Premi Samiti President of Viriba Mayam the Ketri Pirena Kanava Api Sanaiva Yusinasu or Tambihe Aduga Todona Kangleipak Lunas and Lawn upon Baluki President of Viribi Masilina. One talk labor Warok, Matham TV, Puma Quina, Gakonazeri, Venana, Messi, a Quigi library, a Sibu, pulling toward Piriba, Sarat Salam, pulling toward Piriba, Lang Vireva, Vema Pumaku, I have now Columzeri. Messi library, Loyalum libraries, Gisaglin, home with Tom, Asida, library Gimaramda. Library Karamba Mafam no Karima from Togi Hybrid Matanga, Rimanda Hiramasida Yamna Nainaviva Imo Condonasio Wafum Marina Wafum Gata Pigre Aduga Aquigi Imo Ketri Nasu Marina Wafum Sing Hondo Pigre Venana Aquigi Vimasili Manasu Imaroli Matanga Masi Corridor in Razida literature Sin Low River Togdan Matanga Su Lafum do Togdan Matanga Su Wafum Maru Wafum and Pongo Pire I U.N.L.F Matam Sang Lozero Madame Delsi Nuivam to Musalacre a Saki Tormons Yawi Hai Mayam some things like Legadi Sakao the conflict I want to talk with you when they in Madai to answer a roy. Adabu Wafum Kara more Wafum Kari comes in me. I fui Kunai sister Maruina, Loyalam da library in a dog with a Akak no Togdan Curly, I say. I fui Muru A Wakil the Laser Wafum Kari comes again. Loyalam the labor library, Maruina. Mafamafum to be Nahawi when the palms and the people Sassingo. Achumba Wakil Miem Tampit and Binaba, Makoibu, Konai Sigi, Achamba, Jumdir, Regnabagi, Wakil Lopsin, Pampamoy, Mafama Hen by yourself. By the Murray or top down and my logic. Aduna Library Asida Tambigadaba collection to Vigada lyrics in Sishu Maruina, Adu lyrics in the Tamanzani Sima. A day lyrics in Manunda, a day lyric Tambigan Havenate. Adu Masil Haiva, Hiram Mashida, Haivadi School, College, University, Syllabus the Yaudava. Adumba, Wafum sing, never lyrics in Silapan and Biba, Aduga, Adumba, Nobams and Bimasa, sing a double. Tapit and Biba, Mafamos in Biba, say, library and Moruba Togdan and Hazinemi. Atobo Wafamana. I quay Manipur history, I know Liglam said Hanasin. I quay Manipur history that Yegna.
ꯌꯨꯝꯂꯣꯟꯅꯕ ꯂꯩꯄꯥꯛꯁꯤꯡꯒ ꯂꯥꯜ ꯇꯧꯅꯗꯅ ꯂꯥꯛꯄ ꯃꯔꯝꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯦꯛꯅꯕꯅ ꯑꯩꯈꯣꯏ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯇꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯗꯅ ꯆꯦꯟꯅ ꯂꯩꯈꯤꯕ ꯊꯥꯡꯀꯛꯁꯨ ꯌꯥꯎꯈꯤ ꯃꯗꯨ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯗ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒꯨꯝꯕ ꯆꯍꯤ 8 ꯑꯋꯥꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ ꯆꯣꯏꯖꯥꯏꯅꯅ ꯂꯥꯟ ꯆꯦꯟꯅꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏ ꯌꯨꯝꯂꯣꯟꯅꯕ ꯑꯁꯥꯝ ꯂꯩꯄꯥꯛꯇ ꯌꯥꯝꯅ ꯈꯨꯟꯗꯥꯔꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯈꯨꯟꯗꯥꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯈꯨꯟꯗꯥꯔꯤ ꯑꯗꯨꯒ ꯑꯋꯥꯅ ꯂꯥꯟꯐꯥ ꯑꯣꯏꯅ ꯄꯨꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯋꯥ ꯂꯩꯄꯥꯛꯇ ꯃꯐꯝ ꯀꯌꯥꯗ ꯆꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯆꯧꯕ ꯁꯥꯐꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯣꯏꯖꯥꯏꯅꯅ ꯆꯥꯏꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯡ ꯑꯗꯣ ꯃꯗꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯒꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯃꯗꯨ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯁꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯇ ꯇꯝꯂꯤꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯃꯗꯨꯒꯤ ꯄꯥꯔꯥꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤ ꯏꯚꯟ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯁꯤꯂꯦꯕꯁꯇ ꯌꯥꯎꯔꯨꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯎꯔꯦꯅ ꯇꯥꯏ ꯑꯩ ꯊꯣꯏꯗꯣꯛꯅ ꯅꯩꯅꯗ꯭ꯔꯤ ꯑꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗꯁꯨ ꯑꯗꯨꯒꯨꯝꯕ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯃꯁꯤꯗ ꯊꯝꯕꯤꯕ ꯑꯗꯨꯒ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯆꯣꯏꯖꯥꯏꯅꯅ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯍꯟꯕ ꯁꯤ ꯃꯔꯨ ꯑꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯆꯍꯤ 8 ꯈꯨꯟꯇꯥꯛꯉꯩꯗ ꯒꯝꯚꯤꯔ ꯁꯤꯡꯍ ꯅꯔꯁꯤꯡꯍ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯥꯝꯗ ꯂꯥꯟꯆꯦꯜꯂꯒ ꯂꯩꯈꯤ ꯂꯥꯟꯆꯦꯜꯂꯤꯉꯩ ꯃꯇꯝꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯅꯔꯁꯤꯡꯍꯅ ꯂꯩꯔꯝꯕ ꯈꯨꯡꯒꯪ ꯑꯃ ꯈꯣꯏꯔꯦꯟ ꯍꯥꯏꯗꯅ ꯈꯨꯡꯒꯪ ꯑꯃ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯣꯟꯗꯒꯤ ꯄꯥꯠ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝ ꯑꯃ ꯂꯩ ꯄꯥꯠꯁꯤꯗꯩꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯏꯁꯤꯜꯂꯒ ꯉꯥ ꯐꯥꯈꯤꯕꯒꯤ ꯐꯪꯅꯈꯤꯕꯒꯤ ꯂꯦꯡ ꯑꯣꯟꯗꯅ ꯏꯁꯤꯠꯄꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯣ ꯂꯩꯉꯣꯟꯗꯒꯤ ꯄꯥꯠ ꯍꯥꯏꯅ ꯀꯧꯈꯤ ꯃꯁꯤ ꯃꯐꯝ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯃꯐꯝꯗꯨꯗ ꯄꯥꯜꯂꯝꯕ ꯗꯤꯃꯥꯁꯥ ꯐꯨꯔꯨꯞꯀꯤ ꯂꯩꯄꯥꯛꯀꯤ ꯃꯅꯨꯡ ꯆꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯩꯇꯩꯁꯤꯡꯅ ꯃꯐꯝꯗꯨ ꯈꯨꯟꯗꯥꯔꯒ ꯂꯝ ꯑꯗꯨ ꯃꯩꯇꯩꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯛꯈꯤꯕꯗꯒꯤ ꯀꯣꯟꯅꯗꯤ ꯗꯤꯃꯥꯁꯥ ꯐꯨꯔꯨꯞꯅ ꯃꯩꯇꯩꯁꯤꯡꯗ ꯋꯥꯔꯧꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯈꯤꯕꯒꯤ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯁꯨ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤ ꯆꯨꯝꯅꯒꯤ ꯃꯩꯇꯩ ꯈꯛꯇꯒꯤ ꯅꯠꯇꯕꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯁꯤ ꯑꯋꯥꯅ ꯂꯧꯁꯤꯜꯂꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯋꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯂꯝꯕꯤ ꯊꯤꯕ ꯃꯇꯝꯗ ꯃꯆꯤꯟ ꯃꯅꯥꯎꯅ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯂꯣꯏꯅꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯅꯤꯄꯨꯔ ꯂꯦꯚꯤ ꯀꯧꯕ ꯃꯤ 500ꯒꯤ ꯂꯥꯟꯃꯤ ꯈꯨꯠꯄꯨ ꯁꯦꯝꯃꯒ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯑꯋꯥ ꯂꯥꯟꯃꯤ ꯇꯛꯈꯥꯏꯔꯒ ꯇꯥꯟꯊꯣꯛꯈꯤꯕꯗꯨꯅ ꯉꯁꯤ ꯑꯋꯥꯂꯣꯝꯗ ꯆꯤꯟꯗ꯭ꯋꯤꯟ ꯇꯨꯔꯦꯜ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯍꯥꯏꯅ ꯈꯪꯉꯤꯕ ꯗꯣꯔꯕꯥꯟꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯋꯥ ꯂꯥꯟꯃꯤ ꯇꯥꯟꯊꯣꯛꯈꯤ ꯍꯥꯏꯕꯁꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯂꯃꯥꯏꯗ ꯏꯗꯨꯅ ꯂꯩꯔꯤꯕ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯍꯟꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤꯗ ꯊꯝꯕꯤꯕ ꯐꯅꯦꯅ ꯑꯩ ꯏꯕꯨꯡꯉꯣ ꯁꯔꯠ ꯁꯂꯥꯝꯗ ꯅꯤꯡꯁꯤꯡꯅꯤꯡꯉꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯃꯥꯂꯦꯝ ꯑꯁꯤꯗꯗꯤ ꯃꯥꯂꯦꯝꯁꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔ ꯃꯇꯝꯅꯤ ꯒ꯭ꯂꯣꯕꯦꯜ ꯚꯤꯂꯦꯖ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯃꯇꯝꯅꯤ
asuma tamdang sai akhoi oda khongdona se panbigre internet digital revolution information and communication technology ki revolution asina second amagi manungda malem si anywhere even malem lazatana space ta lehiba space station singasu communication tabungamme masina marmoirega malem asima tamamada yam sound khalami adu hojikti communication do second amagi manungda anywhere in the world e paw phone ngamam nam pixel de masigi khudung chaba sisu lawraga masi afa mong de sinaba chumdaba aran mong de sinaba nataw afa mong de sinaraga digital library gi khudung chaba se masisu masai koi mo Sarat Salam gi sai mo duna hai wa hum da su masi ma plan tawrin hai yam phei masi soina tawni ne tawhi tawbi ga adu por khuding mak magi sina bagi matungina apa phatwa samadon lepkani masida alaman singna masa masu singda angang nori angang singda takui tambi gadawdi apa phatwa sikari noise masi akoi khonai zawje aisu thengese ai suni pa atomba bisak people ne thoropa kui jingaida ai ge tumni lai ai tum ado ai di thengna tumni tum samka do mas tung brahmani ai na buye ka man phaju banungda mobile hol le khodo bitorga masi loina makta common phenomenon ni masi aru masi suiri budi halaman sinda ai masani ngai to mobile bi use masi to wiro de bana ai na ajeni budi adu madu karamana chumna sinagani hai basi mapa mama singa kal fasana yana chumba lambi du thiraga masadu saudna mobile pidna saur report kalan khaiba saka sadaba adu mafim torogasu fasana wakal tahanaba lambi tv bose masu dana khale point in hygiene gi technology science and technology gi adu mba khulong saba adu di aikoina achumba lambi de sinaba masu tawa madu library sidasu digital library amagi khulong saba de mangalagadi henna ahomda larik mayam paaba ngamurina khale masangda akhoi da akhoi khonai sesa khwai watpa hiramamale loksing gi matangda loksing phangdoi matangda translation si yam wale an nei zabada aiba mayam thore sereng iba wari masa iba novel iba adagi akhoi nahauri ba koi wai khoma muso koi taw muso sereng ama khaktina lai ga hoin bodu phawa so pa do ba shule yang advance we adu akhoi gi college university lai ro ajasing na masi translation to wasi anima thapine haina khanbana kai no maru lai yamama akhoi kunai sis ta khoi londa handok ka de yam lai ren khal masi aina hygienic body translation hai base yamna kare haini hekta mi amane hekta hando ge ngamda translation gi skill level sangi aduga ingraji londe iba do mikte londe irakpada sumna gi translation hai oina iragadi ithogadi akoi original wahan talking meaning sing do loina mangi do adumba film yamatheni ai samanta musithini aduna translation si haiba mi sing akoi khonai sida thorka sangi maduna atei lepak sing da tokiba powerful lyrics sing powerful writers sing lyrics sing koi khonai sida su no aureba mero sing da phanba ama sangi masisu library sing gi thobdan hogi manu sa ma thok ta ya khale aduna yam sangai matam lokjara roi lo selakpada ngasai corridor literacy matang da akoi loan na se ai mon yam na hujik nung nang ko wa phamana akoi loan na si expert sing hai da maite role ngasi na manipur role hai su haina ra ngang na loan ba oira mina manipur da khanda ri ba furu si khakta na tana manipur nang na ba nagaland oiro to asom da su maite lo khang ma yam le ado hujik se akoi loan na se sidara ba loan ba
ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯍꯥꯏ ꯂꯦꯡꯒ꯭ꯋꯦꯖꯁꯤꯡꯅ ꯍꯥꯏ ꯗꯥꯏꯌꯤꯡ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯔꯤ ꯃꯔꯝꯒꯤ ꯃꯩꯇꯩꯂꯣꯟ ꯑꯗꯨ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯁꯤ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯊꯕꯛꯁꯤ ꯌꯥꯝ ꯋꯥꯠꯂꯦ ꯍꯧꯖꯤꯛꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡ ꯊꯣꯛꯂꯛꯈꯤꯕꯗꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯃꯃꯥ ꯃꯄꯥꯁꯤꯡ ꯃꯥꯏ ꯃꯆꯥꯁꯤꯡ ꯏꯪꯒ꯭ꯔꯥꯖꯤ ꯂꯣꯟ ꯂꯣꯜꯂꯒꯗꯤ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯂꯧꯕ ꯃꯁꯤꯒꯤ ꯇ꯭ꯔꯦꯟ ꯑꯃ ꯌꯥꯝ ꯀꯟꯅ ꯂꯥꯛꯄ ꯊꯥꯡꯀ ꯑꯃ ꯂꯩꯒꯦ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯗ ꯍꯥꯏꯗꯤ ꯃꯁꯤ ꯐꯣꯜꯁ ꯀꯩꯅꯣꯅ ꯍꯥꯏꯅ ꯈꯜꯂꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯪꯒ꯭ꯔꯥꯖꯤ ꯑꯁꯤ ꯐꯣꯔꯦꯟ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯅꯤ ꯑꯗꯨꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯑꯣꯏꯔꯝꯕ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯣꯔꯦꯟ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯑꯣꯏꯅ ꯇꯝꯕ ꯃꯊꯧ ꯇꯥꯏ ꯃꯄꯥꯟꯒꯤ ꯂꯣꯟ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤꯗꯤ ꯐꯣꯔꯦꯟ ꯂꯦꯡꯒ꯭ꯋꯦꯖꯅꯤ ꯑꯗ ꯑꯩ ꯏꯃꯥ ꯂꯣꯟ ꯑꯁꯦ ꯃꯁꯤ ꯍꯟꯊꯅ ꯌꯦꯡꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯩꯗꯤ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯤꯡꯉꯤ ꯏꯃꯥ ꯂꯣꯟ ꯍꯟꯊꯅ ꯌꯦꯡꯕꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯃꯄꯥꯟꯒꯤ ꯂꯣꯟꯌꯥꯟ ꯆꯪꯁꯤꯜꯂꯛꯄ ꯍꯥꯟꯅꯗꯒꯤꯁꯨ ꯆꯪꯕ ꯍꯧꯔꯛꯈ꯭ರೆ ꯂꯣꯟꯌꯥꯟꯁꯦ ꯑꯩꯈꯣꯏ ꯂꯣꯟꯁꯤꯗ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯂꯣꯟꯌꯥꯟ ꯑꯃ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯏ ꯀꯔꯝ ꯍꯥꯏꯅ ꯃꯁꯤꯁꯨ ꯏꯟꯇꯔꯅꯦꯠ ꯊꯣꯔꯛꯄꯗꯒꯤ ꯆꯦꯇꯤꯡꯗꯒꯤ ꯑꯃꯗꯒꯤ ꯇꯦꯛꯁꯇꯤꯡꯗꯒꯤ ꯃꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟꯁꯤꯡ ꯑꯗꯣ ꯉꯥꯡꯅ ꯂꯣꯟꯗ ꯁꯤꯖꯤꯟꯅꯕ ꯀꯣꯂꯣꯀ꯭ꯌꯦꯜ ꯑꯣꯏꯕ ꯂꯣꯟ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯃꯄꯨꯡ ꯐꯥꯗꯕ ꯁꯦꯟꯇꯦꯟꯁ ꯃꯄꯨꯡ ꯐꯥꯗꯕ ꯃꯌꯥꯝ ꯑꯃꯅ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯏꯕꯗꯁꯨ ꯃꯁꯤ ꯃꯃꯤ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯁꯨꯝ ꯄꯥꯕꯗ ꯃꯁꯤ ꯗꯦꯟꯖꯔꯁ ꯇ꯭ꯔꯦꯟ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯏꯕꯁꯤꯡꯅ ꯈꯣꯔꯤꯔꯣꯜꯗ ꯊꯋꯥꯏ ꯌꯥꯎꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯔꯤꯗꯤꯁꯀꯚꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯐꯖꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯀꯗꯥꯏꯗ ꯂꯩ ꯄꯦꯅꯥꯗ ꯁꯛꯏꯕ ꯑꯗꯨꯒꯨꯝꯕ ꯆꯩꯊꯥꯔꯣꯜ ꯃꯌꯥꯝꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯂꯣꯟ ꯑꯥꯔꯀꯥꯏꯞ ꯑꯣꯏꯅ ꯂꯩꯔꯕ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯂꯧꯅꯔꯕ ꯄꯨꯌꯥꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯐꯖꯕ ꯂꯣꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯉꯥꯡꯅꯕ ꯑꯇꯩ ꯇ꯭ꯔꯥꯏꯕꯦꯜ ꯗꯥꯏꯂꯦꯛ ꯃꯌꯥꯝꯗ ꯐꯖ ꯐꯖꯕ ꯋꯥꯍꯩ ꯌꯥꯎꯔꯤ ꯇꯥꯡꯈꯨꯜ ꯂꯣꯟꯗ ꯀꯕꯨꯏ ꯂꯣꯟꯗ ꯀꯨꯀꯤ ꯂꯣꯟ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯣꯔꯤꯔꯣꯜꯒꯤ ꯐꯤꯜꯗ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯑꯏꯕꯁꯤꯡꯅꯁꯨ ꯑꯇꯩ ꯂꯣꯟꯁꯤꯡꯁꯦ ꯅꯩꯅꯕꯤꯌꯨ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯇꯩ ꯂꯣꯟꯁꯤꯡꯗ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯌꯥꯎꯔꯤꯕꯗꯣ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯄꯨꯁꯤꯜꯂꯛꯑꯒꯗꯤ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯜꯆꯔꯦꯜ ꯏꯟꯇꯤꯒ꯭ꯔꯦꯁꯟꯒꯤ ꯑꯆꯧꯕ ꯃꯗꯨ ꯁꯥꯐꯨ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯆꯨꯝꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏ ꯄꯨꯟꯒꯗꯕꯅꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯛꯇꯅꯗꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕꯒꯤ ꯐꯤꯕꯝꯁꯦ ꯑꯗꯨꯝ ꯊꯣꯔꯛꯀꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔ ꯀꯥꯏꯗꯅꯅꯕꯒꯤ ꯊꯕꯛꯇꯣ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯂꯝ ꯑꯁꯤꯗ ꯈꯣꯔꯤꯔꯣꯜꯒꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯑꯏꯕꯤꯁꯤꯡꯅ ꯃꯁꯤ ꯋꯥꯈꯜꯗ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯏꯃꯥ ꯂꯣꯟ ꯑꯁꯦ ꯃꯄꯥꯟꯒꯤ ꯂꯣꯟꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇꯒꯤ ꯂꯤꯕꯔꯦꯠ ꯇꯧꯅꯕ ꯃꯅꯤꯡ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯏꯍꯧ ꯑꯃꯁꯨ ꯁꯥꯒꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯖꯅꯤꯡꯉꯤ ꯃꯈꯥ ꯇꯥꯕꯗ ꯌꯥꯝ ꯁꯥꯡꯅ ꯂꯧꯖꯔꯔꯣꯏ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯤ ꯑꯩꯒꯤ ꯂꯉꯥꯏ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯑꯩ ꯂꯥꯛꯆꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯅꯤꯡꯁꯤꯡꯍꯟꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯊꯣꯛꯏ ꯁꯤꯒꯤ ꯋꯥꯡꯖꯤꯡ ꯍꯩꯔꯣꯛ ꯂꯝꯈꯥꯏꯗꯒꯤ ꯆꯪꯉꯛꯄ ꯂꯝꯕꯤ ꯁꯤꯗꯒꯤ ꯃꯃꯥꯡ ꯍꯩꯔꯣꯛꯀꯤ ꯄꯥꯔꯠꯇꯨ ꯂꯥꯟꯊꯣꯛꯈ꯭ꯔꯒ ꯃꯃꯥꯡꯒꯤ ꯀꯣꯅꯥꯏꯊꯣꯡ ꯃꯔꯤꯡ ꯈꯨꯟꯒꯤ ꯏꯁꯤꯡ ꯆꯤꯡꯕꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯃꯁꯤ ꯃꯐꯝꯁꯤ 1973ꯗꯒꯤ 76ꯀꯤ ꯗꯤꯁꯦꯝꯕꯔ ꯌꯧꯔꯝꯗꯥꯏ ꯐꯥꯎꯁꯤ ꯑꯩ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯈꯤꯕ ꯂꯝꯕꯤꯅꯤ ꯃꯁꯤ ꯃꯐꯝꯁꯤ ꯃꯆꯤꯟꯗ ꯗꯥꯛꯇꯔ ꯅꯔꯒꯤ ꯍꯣꯃꯤꯌꯣ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯂꯥꯛꯑꯒ ꯗꯥꯛꯇꯔ ꯅꯔꯒꯤ ꯌꯨꯝꯗ ꯗꯥꯛꯇꯔ ꯅꯔꯒꯤ ꯀ꯭ꯂꯤꯅꯤꯛꯇꯨꯗ ꯃꯥꯅ ꯌꯥꯎ ꯆꯥ ꯊꯛꯈꯤꯁꯦ ꯆꯥꯉꯥꯡ ꯑꯃ ꯊꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯤ ꯆꯪꯉꯒ ꯏꯁꯤꯡ ꯊꯤꯡꯕꯗ ꯄꯜꯂꯦ ꯑꯍꯤꯡꯗ ꯕꯔꯃꯥꯒꯤ ꯕꯣꯔꯗꯔ ꯌꯧꯅ ꯆꯠꯄꯅꯤ ꯃꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛꯇꯣ ꯉꯁꯤ ꯃꯐꯝꯁꯤ ꯂꯥꯛꯑꯒ ꯅꯤꯡꯁꯤꯡꯍꯜꯂꯦ ꯑꯗꯣ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯁꯔꯠ ꯁꯂꯥꯝꯒꯤ ꯁ꯭ꯇ꯭ꯔꯒꯜꯒꯤ ꯋꯥꯔꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡ ꯃꯥꯅ ꯄꯤꯛꯏꯉꯩꯗ ꯂꯥꯏꯔꯤꯛꯀꯤ ꯇꯝꯅꯤꯡꯕ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯐꯤꯕꯝꯗꯨꯅꯗꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯕ ꯉꯝꯈꯤꯗꯕ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯁꯨ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯃꯗ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯋꯤ
ꯑꯁꯦꯡꯕ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯗ ꯊꯣꯛꯇꯅ ꯂꯩꯔꯝꯕ ꯃꯁꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯃ ꯉꯁꯤ ꯈꯪꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯇꯥꯡꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒꯨꯝꯕ ꯁꯔꯠ ꯁꯂꯥꯝꯒꯨꯝꯕ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤꯁꯤꯗ ꯑꯇꯩ ꯃꯐꯝꯁꯤꯗ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯦ ꯃꯥꯒꯤ ꯁꯦꯟꯃꯤꯠ ꯏꯀꯣꯅꯣꯃꯤꯁꯤ ꯌꯥꯝꯅ ꯁꯣꯊꯅ ꯂꯩꯕ ꯈꯨꯟꯅꯥꯏꯅꯤ ꯑꯗꯨꯅ ꯉꯁꯤꯁꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯕ ꯉꯝꯗꯕ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ nupa masa nupi bisa ngang memang leh kali madu aku ikhonai segi reality ni kunci masih su asyum ba kunci asing ba saktam sing se aku ai sing na sereni mong do biya wari masagi mong do biya masih mayam sing ti phongrok na library sing da su adu ba library sing se phongrok ma gadi yamena kanin hana advaina thamjani masih har gai mayam da gi dari